ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯕꯦꯃ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯩ꯫ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯅꯤꯃꯛ ꯆꯞ ꯆꯞ ꯍꯦꯛꯇ ꯃꯥꯟꯅꯗꯨꯅ ꯇꯧꯃꯤꯟꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯌꯥꯝꯅ ꯂꯤꯛꯄ ꯇꯣꯃꯥꯜ ꯀꯧꯕ ꯑꯍꯜ ꯑꯃꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯂꯣꯟꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯕꯦꯃꯅ "ꯊꯣꯏꯕꯤ, ꯊꯣꯏꯕꯤ, ꯇꯞꯅ ꯂꯥꯛꯎꯀꯣ, ꯇꯞꯅ. ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯃꯅꯥ ꯌꯥꯝꯅ ꯁꯤꯡꯕꯅꯦꯕ. ꯑꯗꯨꯅ ꯏꯕꯥꯅꯤ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯈꯪꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯅꯤꯕ꯫ ꯍꯣꯏ, ꯑꯗꯨꯅꯦ ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯃꯥꯅ ꯂꯤꯛꯃꯟꯕꯁꯤꯅꯅꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯒꯤ ꯃꯄꯣꯠ ꯃꯔꯜꯁꯦ ꯍꯨꯔꯥꯟꯅꯤꯡꯉꯤꯕꯁꯦ꯫ ꯑꯁ, ꯋꯥ, ꯈꯨꯐꯖꯁꯤ ꯌꯦꯡꯉꯨꯇꯨ. ꯁꯤꯗ ꯍꯩꯅꯧ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ. ꯑꯁ, ꯁꯤꯗꯤ ꯍꯥꯎꯅꯤꯍꯦ. ꯇꯤꯟꯒ ꯆꯨꯝꯒꯦ ꯇꯧꯏꯌꯦ꯫ ꯕꯦꯃꯅ ꯑꯗꯨꯅꯦ ꯑꯁꯨꯛ ꯐꯖꯕ ꯍꯤꯡꯒꯣꯜ ꯑꯁꯤꯕꯨ ꯃꯊꯟꯇꯅ ꯆꯥꯕ ꯉꯝꯂꯣꯏꯗꯕ ꯍꯩ ꯂꯩ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯒ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯃꯅꯥ ꯑꯁꯤ ꯊꯥꯡꯒꯠꯂꯒ ꯇꯥꯔꯒ ꯂꯩꯕ ꯉꯝꯃꯦꯕ꯫ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤ ꯃꯕꯨꯛꯇꯤꯅꯦ ꯐꯖꯅ ꯐꯠꯇꯕꯖꯥꯠꯅꯤꯀꯣ꯫ ꯊꯣꯏꯕꯤꯅ ꯑꯗꯨꯅꯦ ꯍꯥꯏꯕ. ꯁꯦ ꯌꯦꯡꯉꯨꯅꯦ, ꯁꯛ ꯍꯥꯏꯔ ꯏꯕꯥꯅꯤꯒꯨꯝꯅ ꯐꯖꯕ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯅꯠꯇꯦꯗꯣ. ꯆꯍꯤ ꯍꯥꯏꯔ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯆꯞ ꯆꯥꯔꯕ ꯃꯇꯝꯅꯤ. ꯄꯥꯈꯪꯗꯤ ꯂꯥꯏꯔꯗꯅ ꯑꯉꯥꯡ ꯑꯍꯜ ꯈꯥꯛꯇꯅ ꯉꯥꯎꯅꯔꯤꯕꯅꯤ. ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯩꯅꯖꯗꯕꯒꯤ ꯂꯩꯊꯣꯛꯄꯒꯤ ꯋꯥꯅꯤ. ꯁꯤꯗꯩꯁꯤꯗ ꯀꯔꯤꯒꯤ ꯍꯩꯌꯦꯅꯅꯦ ꯍꯦꯛꯇ ꯉꯥꯡꯂꯛꯀꯗꯧꯔꯤꯅꯤ ꯍꯥꯏꯕ. ꯍꯦꯛ ꯍꯥꯏꯔꯒ ꯍꯦꯛ ꯎꯕ ꯃꯇꯝꯗꯗꯤ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯗꯤ ꯆꯥꯅꯤꯡꯕ ꯀꯧꯕꯅꯤꯅ ꯍꯨꯔꯥꯟꯕ តាꯕ ꯅꯠꯇ꯭ꯔꯣ? ꯕꯦꯃꯅ ꯃꯥꯅꯦ, ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇ. ꯑꯗꯣ ꯂꯥꯛꯑꯣ, ꯁꯤꯒꯤꯁꯦ ꯑꯩ ꯂꯥꯝꯒꯦ. ꯅꯪ ꯑꯍꯟꯗꯣ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯉꯨ꯫ ꯍꯣꯏ, ꯑꯩ ꯌꯦꯡꯒꯦ. ꯑꯗꯣ ꯅꯪ ꯂꯥꯝꯕꯗꯤ ꯐꯪꯅꯤꯀꯣ. ꯑꯃꯨꯛ ꯎ ꯃꯊꯛꯇꯨꯗꯒꯤꯅꯦ ꯇꯥꯔꯛꯑꯗꯤ ꯅꯈ꯭ꯋꯥꯡ ꯇꯦꯛꯇꯅ ꯅꯌꯨꯡ ꯄꯥꯟꯕ ꯈꯪꯖꯔꯣꯏꯀꯣ. ꯆꯠꯂꯍꯦ, ꯅꯪꯁꯨ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯇꯧꯔꯒ ꯂꯥꯛꯂꯕ ꯊꯕꯛꯁꯤꯕꯨ. ꯀꯩꯝ ꯄꯥꯈꯠꯀꯅꯨ ꯏꯕꯦꯝꯃ, ꯑꯩ ꯇꯧꯒꯦ. ꯅꯪ ꯑꯍꯟꯗꯣ ꯌꯦꯡꯉꯣ. ꯃꯗꯨ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯗꯤ ꯇꯣꯛꯆꯔꯦ꯫ ꯍꯣꯏ, ꯍꯦꯛꯑꯣ, ꯂꯥꯛꯇꯦ. ꯑꯁꯨꯝꯅ ꯕꯦꯃꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯗꯨꯅ ꯍꯩꯅꯧ ꯈꯔ ꯍꯦꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯅꯥ ꯁꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔ ꯃꯥꯒꯤ ꯍꯤꯡꯒꯣꯜꯗ ꯆꯪꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯇꯞꯅ ꯌꯦꯡꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯦ ꯊꯣꯏꯕꯤꯅ ꯑꯍꯜ ꯑꯗꯨꯅ ꯂꯥꯛꯄ ꯑꯗꯣ꯫ ꯍꯩꯃꯥ, ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ. ꯕꯦꯃ, ꯂꯥꯛꯑꯣ, ꯀꯨꯝꯃꯛꯑꯣꯕ. ꯂꯥꯛꯑꯣ, ꯃꯁꯤꯒꯤ ꯑꯍꯟ ꯀꯣꯛꯇꯥꯡ ꯑꯁꯦ ꯃꯅꯥ ꯁꯤꯡꯈ꯭ꯔꯕ ꯇꯥꯔ ꯃꯥꯜꯂꯦ. ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯍꯤꯡꯒꯣꯜꯗ ꯆꯪꯉꯦ ꯍꯥꯏꯕꯁꯦ. ꯂꯥꯛꯑꯣꯕ. ꯁꯠ ꯀꯨꯝꯊꯔꯣ, ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦꯕ. ꯑꯁ, ꯀꯨꯝꯃꯛꯑꯣ. ꯑꯁꯦꯡꯕꯩꯔꯣ? ꯁꯦ, ꯍꯩꯅꯧꯁꯦ ꯎꯁꯦ. ꯑꯩ ꯆꯣꯡꯊꯔꯛꯀꯦ. ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯁꯤꯗ. ꯑꯗꯨ ꯇꯞꯅꯗꯤ ꯀꯨꯝꯃꯛꯎꯀꯣ, ꯑꯃꯨꯛ ꯅꯈ꯭ꯋꯥꯡ ꯇꯦꯛꯅꯤ꯫ ꯍꯣꯏ. ꯑꯌꯣꯃ, ꯁꯤꯔꯦ. ꯑꯁ, ꯅꯤꯡꯒꯣꯡ ꯌꯩꯈ꯭ꯔꯦ. ꯕꯦꯃꯅ ꯆꯣꯡꯊꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯇꯣꯃꯥꯟ ꯑꯗꯣ ꯃꯍꯥꯛꯅ ꯆꯤꯡꯅꯔꯝꯕ ꯑꯗꯨ ꯆꯨꯝꯂꯦ ꯈꯪꯂꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯣꯏ, ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅꯣꯅꯦꯍꯦ? ꯂꯩꯔꯝꯃꯨ ꯅꯈꯣꯏ. ꯁꯤꯗꯤ ꯕꯣꯌꯥꯏꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯎꯈ꯭ꯔꯕꯤꯗꯨꯅꯤꯗꯅ. ꯈꯪꯒꯅꯤꯀꯣ ꯉꯁꯤꯗꯤ. ꯃꯆꯥꯁꯤꯡꯒꯤ ꯁꯦꯟꯅꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯣꯏꯊꯥ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕ, ꯃꯤꯒꯤ ꯍꯤꯡꯒꯣꯜꯗ ꯍꯨꯔꯥꯟꯕ ꯂꯥꯛꯄ. ꯈꯪꯒꯅꯤꯗꯅ ꯉꯁꯤꯗꯤ. ꯊꯣꯏꯕꯤꯅ ꯑꯁ, ꯄꯦꯜꯂꯕꯅꯤꯍꯦ. ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯥ, ꯃꯗꯨꯒꯤ ꯍꯅꯨꯕꯗꯨꯕꯨ ꯎꯔꯝꯒꯗ꯭ꯔꯣ? ꯑꯩꯈꯣꯏꯅꯤ ꯍꯥꯏꯕ ꯈꯪꯉꯝꯒꯗ꯭ꯔꯣ ꯃꯥꯕꯣ? ꯕꯦꯃꯅ ꯑꯁ, ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯑꯝꯇ ꯌꯦꯡꯉꯛꯇꯦ. ꯍꯩꯅꯧ ꯃꯊꯛꯇꯨꯗꯒꯤ ꯆꯣꯡꯊꯔꯛꯄꯗ ꯅꯤꯡꯒꯣꯡꯁꯤ ꯌꯩꯈꯤꯕꯒꯤ ꯅꯥꯔꯤꯀꯥꯟꯗꯨꯗ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯦꯜꯂꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯇꯨꯡꯗ ꯃꯤꯒ ꯑꯃꯠꯇ ꯎꯗꯦ ꯑꯩ꯫ ꯑꯗꯣ ꯃꯁꯤꯒꯤ ꯑꯍꯜ ꯀꯣꯛꯇꯥꯡ ꯇꯣꯃꯥꯜ ꯑꯁꯦ ꯂꯤꯛꯇꯤ ꯐꯖꯅ ꯂꯤꯛꯄꯖꯥꯠꯅꯤꯍꯦ. ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯜꯂꯤꯕ ꯍꯩ ꯔꯥ ꯃꯌꯥꯝꯗꯨꯕꯨ ꯃꯥꯅ ꯂꯣꯏꯅ ꯆꯥꯕꯁꯨ ꯉꯝꯕ ꯅꯠꯇꯕ, ꯑꯗꯨꯒ ꯃꯤꯁꯨ ꯄꯤꯖꯅꯤꯡꯗꯕ. ꯃꯗꯨꯒꯤ ꯑꯍꯟꯗꯣ ꯄꯥꯛ ꯁꯤꯔꯣꯏꯕꯣ. ꯕꯦꯃꯅ ꯑꯗꯨꯅꯦ. ꯃꯆꯥ ꯑꯃ ꯂꯩꯗꯅ, ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯗꯅ ꯆꯥꯅꯤꯁꯨ ꯂꯩꯇꯦ. ꯑꯗꯨꯒ ꯑꯗꯨꯛ ꯌꯥꯝ ꯂꯤꯛꯄ ꯑꯗꯨꯕꯨ. ꯍꯩꯅꯧꯁꯤꯗꯤ ꯐꯗꯤ ꯐꯖꯩꯌꯦ. ꯑꯩ ꯈꯥꯏꯔꯛꯀꯦ ꯑꯗꯨꯗꯤ ꯀꯣ. ꯂꯩꯔꯝꯃꯣ ꯅꯪ, ꯑꯩ ꯊꯥꯡ ꯄꯨꯊꯣꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯕꯦꯃ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯍꯩꯅꯧ ꯑꯗꯨ ꯈꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯑꯁ, ꯀꯩꯅꯣ ꯁꯤꯗꯤ? ꯍꯩꯅꯧ ꯃꯁꯛ ꯈꯨꯐꯖꯁꯤꯒ.
manungdana tin ngakta ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯍꯣꯏꯅꯦ ꯑꯁ ꯑꯩꯅ ꯉꯁꯥꯏꯅ ꯀꯩꯅꯣꯝꯗꯤ ꯇꯧꯔꯅꯤꯁꯦ ꯈꯪꯉꯕꯅꯦꯕ ꯌꯥꯔꯣꯏꯕ ꯃꯄꯨꯗꯣ ꯃꯕꯨꯛ ꯐꯠꯇꯦꯕ ꯑꯗꯨꯅ ꯌꯥꯔꯣꯏꯕ ꯇꯤꯟ ꯆꯪꯅꯦꯕ ꯃꯈꯣꯏ ꯑꯅꯤꯅ ꯍꯩꯅꯧꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯇꯤꯟꯒꯤ ꯇꯤꯟ ꯉꯥꯛꯇ ꯉꯥꯏꯔꯝꯗꯨꯅ ꯑꯃꯠꯇ ꯆꯥꯕ ꯌꯥꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯕꯦ ꯑꯃꯒꯤ ꯃꯄꯥ ꯑꯗꯣ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯍꯥꯏ ꯀꯗꯥꯏꯗꯒꯤ ꯍꯩꯅꯧꯅꯣꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯈꯥꯏꯔꯤꯕꯗꯨꯕꯣ ꯏꯁ ꯍꯩꯅꯧꯗꯨꯗꯤ ꯇꯤꯟꯒꯤ ꯇꯤꯟ ꯉꯥꯛꯇ ꯀꯔꯤ ꯍꯩꯅꯧꯅꯤꯅ ꯑꯗꯨꯕꯣ ꯕꯦ ꯑꯃꯅ ꯑꯗꯨꯅꯦ ꯃꯁꯛ ꯐꯖꯩꯅ ꯈꯜꯂꯒ ꯃꯅꯨꯡꯗ ꯇꯤꯟ ꯆꯪꯉ ꯂꯩꯔꯝꯃꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯍꯩꯅꯧꯅꯣꯕ ꯑꯗꯨꯕꯣ ꯅꯠꯇꯦ ꯀꯅꯥꯗꯒꯤꯅꯣ ꯍꯥꯏꯕ ꯑꯣ ꯑꯗꯨꯕꯨꯔꯣ ꯄꯥꯕ ꯍꯩ ꯃꯌꯥꯝ ꯊꯥꯕ ꯑꯍꯜ ꯇꯣꯃꯥꯜ ꯀꯣꯛꯇꯥꯡꯗꯣ ꯑꯗꯨꯗꯣ ꯃꯥꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯑꯦ ꯑꯗꯨꯒꯤ ꯑꯍꯜꯗꯨꯗꯤ ꯃꯇꯥ ꯑꯃ ꯇꯧꯕꯅꯦ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯍꯩꯅꯧꯗꯨꯕꯨ ꯃꯥꯅ ꯄꯤꯔꯛꯏꯔꯣ ꯊꯣꯏꯕꯤꯅ ꯑꯁ ꯀꯗꯥꯏꯗꯒꯤ ꯄꯤꯔꯛꯄꯅꯣꯗ ꯃꯤ ꯂꯣꯟꯅ ꯆꯪꯂꯒ ꯍꯦꯛꯏꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯤꯅ ꯆꯪꯂꯣꯏꯅꯦ ꯍꯩꯃꯥ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦꯗꯀꯣ ꯕꯦ ꯑꯃꯅ ꯄꯥꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ꯭ꯔꯗꯤ ꯃꯥꯗꯤ ꯍꯥꯏꯔꯒ ꯍꯦꯛꯀꯦ ꯍꯥꯏꯕꯁꯨ ꯌꯥꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒꯤꯅꯤ ꯊꯣꯏꯕꯤꯅ ꯑꯗꯨꯒꯅꯤ ꯄꯥꯕ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯦꯛꯏꯉꯩꯗ ꯑꯍꯟꯗꯨꯅ ꯈꯪꯂ ꯃꯥꯜꯂꯦ ꯑꯗꯨꯒ ꯇꯥꯟꯅꯔꯛꯇꯅ ꯑꯁ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯕꯣꯌꯥꯏꯅ ꯍꯩꯃꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯅꯈꯣꯏ ꯑꯅꯤ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯤꯀꯣ ꯅꯠꯇꯦ ꯏꯆꯥꯁꯥ ꯏꯄꯥꯗꯤ ꯅꯈꯣꯏ ꯑꯅꯤꯁꯤ ꯑꯩꯒꯤ ꯏꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯅꯣꯏꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤꯅꯦ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯔꯕꯅꯤ ꯂꯩꯁꯥꯕꯤꯅ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯗꯦꯀꯣ ꯇꯧꯍꯩꯗꯦꯕ ꯕꯦ ꯑꯃꯅ ꯑꯁ ꯁꯤꯕꯨ ꯀꯩꯗꯧꯒꯦ ꯄꯥꯕ ꯊꯣꯏꯕꯤꯅ ꯍꯩꯃꯥ ꯕꯦꯝꯃꯧ ꯉꯁꯥꯏꯒꯤ ꯑꯍꯟꯗꯨ ꯂꯥꯛꯏꯇꯨ ꯑꯥꯗ ꯂꯥꯛꯑꯦꯕ ꯑꯁ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯂꯧꯔꯁꯤ ꯂꯥꯛꯑꯣꯕ ꯍꯥ ꯀꯗꯥꯏꯅꯣ ꯍꯥꯏꯁꯦ ꯕꯣꯌꯥꯏ ꯉꯛꯅ ꯍꯥ ꯀꯔꯤ ꯑꯁ ꯑꯣꯟꯊꯣꯛꯄꯒꯤ ꯃꯑꯣꯡ ꯍꯥꯏꯕꯗꯨꯅꯤꯗ ꯇꯟꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅꯩꯗꯤ ꯊꯣꯏꯕꯤꯅ ꯂꯥꯛꯑꯣꯕ ꯂꯧꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ ꯉꯥꯏꯈꯣ ꯑꯗꯨꯝ ꯂꯩꯌꯣ ꯄꯥꯕ ꯃꯊꯟꯗꯅ ꯉꯥꯡꯅꯕ ꯌꯥꯔꯣꯏ ꯃꯁꯤ ꯑꯍꯜꯁꯦ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯌꯥꯔꯣꯏꯕ ꯉꯥꯏꯈꯣ ꯑꯝꯇ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯑꯍꯜ ꯑꯗꯣ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯉꯥꯡꯗꯨꯅ ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯃ ꯄꯥꯏꯗꯨꯅ ꯃꯐꯤ ꯇꯥꯈꯠꯇꯨꯅ ꯂꯥꯛꯂꯝꯃꯤ ꯈꯪꯒꯅꯤꯗꯅ ꯉꯁꯤꯗꯤ ꯇꯣꯃꯥꯜꯂꯤꯒꯤ ꯏꯗꯤ ꯈꯪꯗꯕ ꯁꯥꯏ ꯍꯦ ꯂꯩꯗꯤ ꯂꯩꯔꯦꯗꯅ ꯐꯩ ꯂꯩꯔꯝꯃꯨ ꯅꯈꯣꯏ ꯃꯥꯃ ꯀꯗꯣꯝꯗꯅꯣ ꯁꯣꯝꯗ ꯍꯦꯛꯇ ꯂꯦꯡꯁꯤꯜꯂꯛꯑꯣ ꯃꯥꯃ ꯍꯥꯏꯕꯣ ꯌꯥꯏ ꯑꯩ ꯅꯪꯒꯤ ꯑꯁꯤꯗ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯀꯔꯤꯒꯤꯅꯣ ꯀꯣꯏꯊꯥ ꯊꯥꯗꯣꯛꯂꯤꯕꯁꯦ ꯍꯥ ꯅꯪꯅ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯋꯥꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯋꯥꯔꯛꯂꯝꯃꯣ ꯍꯥꯏꯕ꯭ꯔꯥ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯌꯨ ꯊꯣꯏꯕꯤꯗꯤ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯕꯦ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩ ꯑꯗꯨꯕꯨ ꯕꯦ ꯑꯃꯗꯤ ꯃꯁꯥꯅ ꯇꯧꯖꯔꯨꯕꯅꯤꯅ ꯃꯥꯒꯤ ꯄꯥꯕ ꯃꯊꯟꯇ ꯉꯥꯡꯅꯍꯟꯕ ꯄꯥꯝꯂꯝꯗꯦ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯕꯣꯌꯥꯏꯅ ꯃꯥꯃ ꯀꯔꯝꯕ ꯋꯥꯐꯝꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯕꯨ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯖꯗ꯭ꯔꯤꯅꯦ ꯅꯪ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯅꯪ ꯇꯁꯦꯡꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯍꯥꯏ ꯀꯥꯟꯅꯔꯣꯏ ꯕꯣꯌꯥꯏ ꯑꯗꯨꯝꯅ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦꯅꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯃꯥꯡꯗ ꯇꯥꯔꯤꯕ ꯍꯩꯅꯧꯁꯤꯡ ꯑꯁꯤ ꯑꯩꯒꯤꯗꯒꯤ ꯍꯨꯔꯥꯟꯈ꯭ꯔꯤꯕꯅꯤ ꯑꯗꯨꯁꯨ ꯅꯆꯥꯅꯨꯄꯤ ꯇꯧ ꯉꯝꯕꯤꯁꯤꯅ ꯑꯗꯨꯒ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯀꯀꯥꯏꯗꯅ ꯑꯩꯕꯨ ꯑꯍꯜ ꯑꯣꯏꯔꯤ ꯍꯥꯏꯗꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ ꯍꯥ ꯑꯗꯨꯒꯤ ꯅꯠꯆꯗꯦ ꯃꯥꯝ ꯍꯩꯅꯧꯁꯤꯡ ꯑꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯅ ꯆꯨꯝꯅ ꯁꯨꯝ ꯆꯥꯅꯤꯡꯕꯒꯤ ꯍꯦꯛꯆꯕꯅꯤ ꯃꯁꯤ ꯀꯩꯁꯨ ꯊꯣꯏꯅ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯥꯒꯤ ꯃꯄꯣꯠ ꯃꯔꯟꯁꯨ ꯅꯠꯇꯕ ꯑꯁꯤꯗ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯥꯏꯅ ꯍꯣꯏ ꯅꯪ ꯃꯇꯣꯏꯅꯔꯤꯔꯥ ꯑꯁ ꯌꯥꯔꯦꯗ ꯃꯥꯃ ꯑꯗꯨꯒꯤꯕꯨ ꯌꯦꯡꯕꯤꯌꯨ ꯃꯥꯃꯒꯤ ꯍꯩꯁꯤꯡꯁꯤ ꯑꯃꯠꯇ ꯆꯥꯕ ꯌꯥꯗꯗꯅ ꯂꯣꯏꯅ ꯇꯤꯟ ꯆꯪꯗꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯆꯥꯗ꯭ꯔꯤ ꯕꯦꯝꯃ ꯃꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯅꯦ ꯇꯤꯟ ꯂꯣꯏꯅ ꯆꯪꯉꯤ ꯆꯥꯕ ꯑꯃꯠꯇ ꯌꯥꯗꯦ ꯇꯣꯃꯥꯜ ꯃꯈ꯭ꯌꯥ ꯆꯤꯛꯂꯒ ꯍꯣꯏ ꯅꯈꯣꯏꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥ ꯑꯩꯒꯤ ꯍꯩꯁꯤꯡ ꯑꯁꯤ ꯆꯥꯒꯦ ꯍꯥꯏꯗꯅ ꯊꯥꯕ ꯅꯠꯇꯦ ꯍꯩꯁꯤꯡ ꯑꯁꯤꯅ ꯐꯖꯅ ꯃꯁꯤꯡ ꯐꯥꯅ ꯃꯨꯟꯅ ꯄꯥꯟꯕꯗꯣ ꯃꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯒꯤꯅꯤꯅꯦ ꯕꯦꯝꯃꯅ ꯏꯁ ꯌꯦꯡꯂꯒ ꯀꯩꯗꯧꯅꯒꯗꯣꯏꯕ ꯍꯣ ꯌꯦꯡꯒꯦ ꯍꯥꯏꯔꯒꯅ ꯑꯩꯅ ꯇꯤꯟ ꯆꯥꯕꯁꯤꯡꯁꯦ ꯑꯃꯨꯛ ꯁꯝꯖꯤꯜꯂꯛꯎ ꯍꯥꯏꯕ꯭ꯔꯣ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯕꯣ ꯌꯥꯏ ꯅꯆꯥꯅꯨꯄꯤꯁꯤꯡ ꯑꯁꯤ ꯑꯩ ꯈꯨꯠꯇ ꯁꯣꯏꯔꯣꯏꯁꯦ ꯉꯁꯤ ꯏꯕꯦꯝꯃ
ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯃꯥꯃꯗ ꯇꯧꯍꯩꯗꯦꯀꯣ ꯌꯥꯔꯦ ꯌꯥꯔꯦ ꯆꯪꯉꯣ ꯆꯪꯉꯣ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯊꯣꯏꯕꯤ ꯑꯃꯗꯤ ꯕꯦꯝꯃ ꯃꯈꯣꯏ ꯑꯅꯤ ꯑꯍꯜ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯝꯃꯒ ꯅꯣꯛꯁꯤꯜꯂꯝꯂꯒ ꯆꯪꯈꯤꯔꯝꯃꯤ ꯑꯥꯏ ꯍꯥꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯥꯏ ꯃꯥꯃ ꯁꯥꯎꯕꯤꯔꯅꯨ ꯁꯨꯝꯗꯧꯔꯁꯤ ꯑꯩ ꯃꯥꯃꯒꯤ ꯍꯩꯁꯤꯡ ꯑꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯁꯦꯜ ꯈꯔ ꯄꯤꯔꯒꯦ ꯁꯤꯗ ꯂꯣꯏꯁꯤꯟꯅꯔꯁꯤ ꯋꯥꯁꯦ ꯐꯔꯦ ꯅꯪꯅ ꯁꯦꯜ ꯑꯣꯏꯅ ꯄꯤꯔꯒꯦ ꯍꯥꯏꯔꯕꯅꯤꯅ ꯄꯤꯔꯣ ꯑꯁꯨꯝꯅ ꯄꯣꯌꯥꯏꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯃꯥ ꯌꯥꯎꯗꯅ ꯌꯣꯛꯂꯛꯄꯅꯤ ꯈꯟꯗꯨꯅ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯕꯦꯝꯃ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯅꯤꯗꯣ ꯑꯃꯨꯛ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯄꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯝꯃꯅ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯈꯥꯒꯤ ꯏꯅꯦ ꯊꯔꯣꯏꯗ ꯆꯠꯂꯨꯁꯤꯔꯣ ꯀꯩꯗꯧꯕꯅꯣ ꯍꯥꯏꯁꯦ ꯑꯗꯨꯕꯨꯔꯣ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯄꯪ ꯑꯃ ꯂꯩꯗꯅ ꯑꯗꯨꯗ ꯃꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯉꯥ ꯈꯔ ꯐꯥꯍꯜꯂꯨꯁꯦ ꯌꯥꯕꯨ ꯌꯥꯔꯒꯗ꯭ꯔꯣ ꯑꯗꯨꯕꯣ ꯌꯥꯗꯣꯏ ꯑꯣꯏꯔꯗꯤ ꯌꯥꯏꯅꯦ ꯑꯩꯗꯤ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯩ ꯇꯧꯒꯦ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯣ ꯆꯠꯁꯦ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯍꯥꯏꯅꯔꯗꯨꯅ ꯊꯔꯣꯒꯤ ꯌꯨꯝꯇꯝꯗ ꯂꯥꯛꯂꯝꯃꯤ ꯕꯦꯝꯃ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯂꯩꯕꯨ ꯎꯗꯦ ꯂꯩꯇꯖꯥꯠꯂꯣ ꯑꯩ ꯀꯧꯒꯦ ꯍꯣ ꯇꯥꯃꯉꯥꯜ ꯂꯩꯇꯕ꯭ꯔꯣ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯃꯉꯥꯜ ꯏꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯄꯥꯟꯗ ꯃꯤ ꯑꯃꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯃꯃꯤꯠ ꯅꯣꯏꯗꯨꯅ ꯊꯣꯛꯂꯛꯏ ꯊꯣꯏꯕꯤ ꯕꯦꯝꯃ ꯅꯈꯣꯏꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯁꯤꯗ ꯕꯦꯝꯃꯅ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯦ ꯌꯥꯝꯅ ꯂꯥꯛꯍꯟꯅꯤꯡꯗꯕ꯭ꯔꯕ ꯇꯥꯃꯉꯥꯜ ꯑꯩꯈꯣꯏ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ꯭ꯔꯕ ꯆꯠꯂꯣ ꯍꯥꯏꯔꯣ ꯃꯉꯥꯜ ꯄꯥꯈꯠꯅ ꯅꯠꯇꯦ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯦ ꯑꯩꯗꯤ ꯀꯩꯅꯣ ꯂꯥꯛꯄꯒ ꯆꯠꯂꯒꯦ ꯍꯥꯏꯁꯤꯕꯣ ꯊꯣꯏꯕꯤꯅ ꯑꯗꯣ ꯅꯈꯣꯏ ꯏꯃꯥꯗꯤ ꯂꯩꯇ꯭ꯔꯣ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯏꯃꯥꯗꯤ ꯀꯩꯊꯦꯜ ꯀꯥꯈꯤꯌꯦ ꯕꯦꯝꯃꯅ ꯑꯣ ꯐꯔꯦꯗ ꯑꯗꯨꯗꯤ ꯑꯗꯣ ꯇꯥꯃꯉꯥꯜ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯌꯥꯕꯤꯒꯗ꯭ꯔꯣ ꯑꯩꯕꯨ ꯅꯪꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯝ ꯀꯥꯟꯗ ꯌꯥꯗꯕ ꯌꯥꯎꯒꯦꯅꯦ ꯍꯥꯏꯌꯨ ꯀꯩꯅꯣ ꯑꯗꯨꯕꯨꯔꯣ ꯅꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯦ ꯉꯥ ꯌꯥꯝꯅ ꯂꯩꯕꯗꯥꯏꯅꯦ ꯑꯗꯣ ꯑꯩꯗꯣ ꯉꯁꯤ ꯉꯥ ꯌꯥꯝꯅ ꯆꯥꯅꯤꯡꯉꯦꯕ ꯀꯨꯏꯔꯦ ꯉꯥꯒ ꯆꯥꯕ ꯐꯪꯂꯛꯇꯕ ꯑꯗꯨꯅ ꯅꯪ ꯉꯥ ꯈꯤꯇ ꯐꯥꯕꯤꯒꯦꯔꯥ ꯑꯩꯒꯤ ꯃꯉꯥꯜ ꯍꯔꯥꯎꯅ ꯑꯗꯨꯒꯤꯔ ꯍꯥꯏꯁꯦ ꯌꯥꯏ ꯀꯩꯅꯣ ꯐꯥꯗꯣꯛꯀꯦ ꯀꯩꯅꯣ ꯑꯗꯨꯒꯤꯕꯣ ꯂꯥꯛꯑꯣ ꯑꯩ ꯐꯥꯒꯦ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯀꯌꯥ ꯌꯥꯝꯅ ꯐꯥꯎ ꯍꯥꯏꯅꯣ ꯅꯪꯅ ꯐꯥꯎ ꯍꯥꯏꯕꯈꯩ ꯂꯣꯏꯅ ꯐꯥꯒꯦ ꯌꯥꯝꯗ꯭ꯔꯁꯨ ꯌꯥꯏꯗ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯏꯕꯥꯅꯤꯒꯤ ꯆꯥꯕ ꯀꯣꯟꯅꯔꯗꯤ ꯌꯥꯔꯦ ꯊꯣꯏꯕꯤꯅ ꯑꯗꯣ ꯇꯥꯃꯉꯥꯜ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯒ ꯉꯥ ꯂꯣꯏꯅ ꯐꯥꯗꯣꯛꯂꯝꯃꯦ ꯍꯥꯏꯗꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯐꯨꯕꯤꯔꯣꯏꯀꯣ ꯑꯁ ꯐꯨꯔꯣꯏ ꯑꯩꯁꯨ ꯃꯤ ꯆꯥꯎꯔꯕꯅꯤ ꯀꯩꯅꯣ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯐꯨꯔꯁꯨ ꯍꯧꯖꯤꯛꯇꯤ ꯐꯨꯗ꯭ꯔꯕꯅꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯊꯣꯏꯕꯤꯅ ꯑꯣ ꯐꯩꯅꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯊꯦꯡꯈ꯭ꯔꯅꯤ ꯑꯗꯨꯗꯤ ꯉꯥ ꯐꯥꯎꯔꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯃꯉꯥꯜꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯕꯦꯝꯃ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯝꯃ ꯊꯣꯏꯕꯤ ꯁꯤ ꯆꯥꯎꯕ꯭ꯔꯥ ꯁꯦ ꯑꯩ ꯂꯪꯈꯠꯂꯛꯀꯦꯀꯣ ꯇꯨ ꯕꯦꯝꯃꯅ ꯍꯩꯃꯥ ꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯋꯦ ꯋꯥ ꯊꯣꯏꯕꯤꯅ ꯍꯣꯏꯅꯦꯍꯦ ꯁꯤꯗꯤ ꯈꯨꯠ ꯆꯥꯎ ꯑꯃ ꯇꯧꯋꯦ ꯑꯁ ꯍꯥꯎꯅꯤꯌꯦ ꯁꯤꯗꯤ ꯅꯨꯡꯉꯥꯏꯖꯩ ꯃꯉꯥꯜꯅ ꯂꯩꯌꯨꯀꯣ ꯑꯩ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯈꯔꯁꯨ ꯐꯥꯔꯛꯈꯤꯒꯦ ꯕꯦꯝꯃꯅ ꯍꯣꯏ ꯇꯥꯃꯉꯥꯜ ꯐꯥꯔꯛꯑꯣ ꯉꯥꯏꯒꯦ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯏꯔꯥꯡ ꯂꯥꯡꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕ ꯃꯤꯁꯤꯡꯅ ꯂꯥꯡꯃꯜꯂꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯎꯔꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯤꯕ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯏꯆꯦ ꯊꯔꯣꯒꯤ ꯃꯆꯥ ꯃꯉꯥꯜ ꯑꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯁꯤꯅ ꯂꯩꯄꯟꯗ ꯂꯩꯔꯒ ꯃꯥꯅ ꯉꯥ ꯑꯁꯤ ꯐꯥꯗꯅ ꯄꯤꯔꯤꯅꯦ ꯀꯌꯥꯗꯅꯣꯅꯦꯍꯦ ꯏꯆꯦꯗꯨꯅꯗꯤ ꯀꯌꯥꯗ ꯋꯥꯅ ꯉꯥꯁꯤꯡ ꯑꯁꯦ ꯃꯆꯤꯟꯖꯥꯛ ꯊꯥꯛꯇꯅ ꯌꯣꯛꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯐꯥꯎꯕꯤ ꯇꯧꯉꯝꯕꯤ ꯑꯅꯤ ꯑꯁꯤꯅ ꯃꯤ ꯄꯪꯈ꯭ꯔꯕ ꯃꯉꯥꯜ ꯑꯁꯤꯗ ꯅꯝꯗꯅ ꯐꯥꯍꯜꯂꯤ ꯑꯣꯏꯔꯝꯅꯤ ꯇꯧꯔꯤꯕꯁꯦ ꯍꯩꯃꯥ ꯀꯌꯥꯗ ꯉꯝꯃꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅꯣꯅꯦ ꯑꯁꯤꯕꯣ ꯍꯩꯃꯥ ꯇꯧꯔꯤꯁꯤꯕꯨ ꯌꯦꯡꯉꯨꯅꯦꯍꯦ ꯉꯝꯃꯤꯗꯀꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯁꯤꯗꯤꯅꯦ ꯍꯣꯔꯦꯟ ꯑꯩ ꯇꯝꯗꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗ꯭ꯔꯦ ꯏꯆꯦ ꯊꯔꯣ ꯍꯜꯂꯛꯄ ꯉꯥꯏꯔꯒꯦ ꯑꯩ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯉꯥ ꯀꯌꯥ ꯐꯥꯔꯒ ꯄꯨꯈꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇꯅ ꯆꯣꯏꯊꯣꯛꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯝꯃꯅ ꯇꯥꯃꯉꯥꯜ ꯌꯥꯔꯅꯤ ꯉꯥꯁꯤ ꯌꯥꯝꯃꯦ ꯅꯈꯣꯏ ꯏꯃꯥ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏꯅꯦ ꯅꯈꯣꯏ ꯏꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯠꯍꯧꯅꯕ ꯇꯧꯔꯒꯦ ꯌꯥꯗ꯭ꯔꯅꯦ ꯕꯦꯝꯃ ꯈꯔ ꯐꯥꯕꯤꯈꯤꯒꯦ ꯏꯃꯥ ꯂꯥꯛꯑꯁꯨ ꯑꯩ ꯍꯥꯏꯒꯦ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯊꯣꯏꯕꯤꯅ ꯌꯥꯔꯅꯤꯗ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯗꯨꯗ ꯑꯃꯨꯛ ꯐꯥꯕꯤꯔꯣꯕ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯍꯜꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯗ ꯉꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ
Mangal ipang pangjay mina kari khaling haiba phawba khangba ngamde. Makhoi aniduna chatkraba tungda mangal pukri adudagi tapna kare. Mahakni hek karakwaga mapa chanana mama tharosu kaitheldagi halaklami. Haima ibungo mangal kaidawre nangdi karigino nasado loina chotlibadia nakhongado lai khong ngakta ngairine nate nangbu karaida changurage. Mangal pangbanine iseng sengna haireklami. Ima ai pukrida nga pharubane. E karigi nangdi karigi nga phariba nate kaidawnabano nangbu nga saningraba nate ima be amaga thoibiga dola ame makhoi anido koire nga sadaba ada nungaitadana aina khara pharaga pibigibane. Tharo kaithalda nga yonbi afawi nupini aduna hekta lakthareklami. Haima karino ne haribasibo onthokpanida ko aina kaithel tholaga sendong tanba chatlingaida yumda sendong makai loina manghallaga leirame ko idea as ai onthona thamoi si sakrida ko ai. Ima adubu kaidawege aikhoidi nga adum nutigi charaga lei aduga makhoidi chaba phangdi hai adugi nungaitadana aina khara phabibani. Imagi bugo nangse onthokna pangkhrida ko ai se onthokpagi laibak haibadunida ko ai nangbun handa sumakhoi anina thamna hekbiu hai haidana thamna hekliba kanda makhoina chakhraga nathanda hundokpiraga thamlami haibadaine madugi natro nangonda imana gyan tanadaba wari saribadubo nangse onthok pangkhrida ko imagi bungo as yare sima tose adai sarupudi aigi phi pibiyo ai irujagi amukta. Mama masa nangang nariba ado yum thangnabada leibi napi aduna tarduna tharogi manak tamna laklami. Ise ho ise bema karino ni nangi na sana pa san tawri basibo onthong su pangkhre haiwani hojik matam sidi asuk yamna singnarba matam sida mana asuk yamna pangri basibo karigino haimia nate nga mayam ama nupi singduna phaw haiba makai hekta phaduna pi haiba. Tharo masa bu kallaga hairi aigi isase minungsi khara chawbani aduna mangonda haiba wase madi loinamak tawge khanbani adunani adubu phattaba thabakti nate kaidawi haige tawja sanuda isa mathantani maning khara tawhange. Nupiduna sawningna aikhoina nongmata karigumba ma hangluba matamdadi leite dani khumiba ngayon bini haidana nga khara pirakadra yum thangnaduna leibani khali aduga nongmata pibirakte. Adugadi nasanupa asna leisabi sing aduda mamal yaudana hekta pibadi isena hekta loinamak yaine. Khangzadre puksel se khara khara sengnaradine yumlonaba nungaigadaba. Hai pebet nangi nasan kanbado aigi imung asidadi yaroi mase aikhoi imungi oiba wani masida nangnane khothingjin phamthokte ko aina nga yole haidunabu laikai asida leiriba mi sing asigi yum khuding nga piragadro ha nga pirugadraba ibo ho aidi adumakti haiba nachadedana aikhoina hairadi chinkali onsinaningde haiba chindi isena dum helamgani kanba kaithel thokpada sumangaire mi singse tanarabani se tharodagi nga leibasi. Hai pebet nang chalhawro yam thuna natrabadine aigi mi chaita ga hebra aina kaithel tholaga nga yonba si nangdi nahan makha yamna chakli boire ha yamna chakpa oireba aigi potham asi tani mi mayamna tanari se nga hawi haidana aigi nga di hawena ko aduga kari khangdana nangnaso ai bodum hanthana hekta ngangba yabro migi mayum asida laklaga nangna adumna nganglibadubo nate nangise thawaina khanafam thiriro nahan makhai karinoda sibu kari khanafam thibano ho aidine isena thabak chathokringe aduda chumna sum yum thangnaba ama oina nayum sida mi changlaklaga tawriba ahai apa sarariba se tambi bani kaino mado aigi imungga oiba wani nate aina nangonda aigi imungda kana changli kaidawri haidana yengsilu haidana selga piraga niklubra baha nangna aduk yamna ngangja saribadubo. Haima kainegi sidia ho yum thangnaba haibasidine nungsi chanana leiminagadabane isegi imungda mina kusi tawribase takpibagi wani aigumba mi amada adumnaga haidana hai afaba wangangba haiba tamba matamdadine aina nangu thagatlagdabani ko aduwa nangi sidi madunate ai nangna khalibado mayak sengna loina uba ngambajani ko ibema is aina kari khaladana hare
ꯉꯝꯈ꯭ꯔꯦꯗꯀꯣ ꯉꯝꯈ꯭ꯔꯦꯗꯀꯣ ꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗꯀꯣ ꯏꯆꯦ ꯏꯕꯦꯝꯃ ꯑꯩꯅꯗꯤ ꯅꯨꯡꯉꯥꯏꯇꯗꯅ ꯁꯣꯝꯗ ꯏꯆꯦꯗ ꯇꯝꯒꯦ ꯍꯥꯏꯗꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕꯅꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯏꯆꯦꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯣ ꯍꯣ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯊꯑꯣꯏꯅ ꯅꯆꯥꯅꯨꯄꯥ ꯑꯁꯤꯒ ꯀꯔꯤ ꯀꯔꯥ ꯉꯥꯡꯅꯅꯕ ꯍꯥꯏꯗꯅ ꯆꯪꯍꯜꯂꯛꯄ ꯑꯣꯏꯔꯦꯗꯅꯀꯣ ꯍꯥꯏ ꯄꯦꯕꯦ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯏꯁꯤꯡ ꯂꯥꯛꯇꯅ ꯁꯣꯏꯔꯔꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔ ꯆꯠꯂꯨ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯅꯤ ꯑꯗꯨ ꯆꯥꯎꯈꯠꯇꯕ ꯋꯥꯈꯜ ꯆꯦꯟꯕ ꯅꯈꯣꯏꯒꯅꯦ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯦ ꯑꯗꯨꯒ ꯁꯤꯃꯁꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗꯅꯦ ꯑꯗꯨꯒꯨꯝꯕ ꯂꯝꯆꯠ ꯅꯥꯏꯗꯕꯒꯤ ꯊꯧꯑꯣꯡꯗꯣ ꯅꯈꯣꯏꯒꯤ ꯌꯨꯝꯗꯗꯤ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯤꯗꯗꯤꯅꯦ ꯃꯗꯨ ꯌꯥꯗꯦꯀꯣ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯔꯤ ꯇꯠꯅꯕ ꯇꯥꯕꯅꯤꯗꯅ ꯐꯅ ꯑꯗꯨꯝ ꯐꯔꯦꯅꯦ ꯑꯗꯨꯅ ꯋꯥꯏꯗꯨꯝ ꯁꯪꯉꯦ ꯅꯈꯣꯏꯒꯨꯝꯕꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯉꯥꯡꯅꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯥꯈꯩ ꯁꯦꯡꯅ ꯑꯗꯨꯝꯅ ꯂꯩꯅꯕꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯔꯤ ꯇꯠꯅꯔꯕꯅꯤꯀꯣ ꯀꯩ ꯊꯣꯛꯁꯦꯅ ꯇꯧ ꯁꯥꯔꯤꯅꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯣ ꯆꯠꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯕꯦꯝꯃ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯉꯥꯁꯤꯡ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯕꯅ ꯃꯉꯥꯟꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯥꯔꯣꯅ ꯃꯆꯥꯅꯨꯄꯥꯗ ꯋꯥꯍꯪ ꯍꯪꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯋꯥ ꯍꯪꯒꯦ ꯉꯁꯤꯗꯤ ꯅꯠꯇꯦ ꯅꯪꯅ ꯕꯦꯝꯃꯒ ꯊꯣꯏꯕꯤꯒ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯕꯗ ꯁꯨꯝ ꯌꯥꯗꯨꯅ ꯏꯟꯗꯨꯅ ꯃꯈꯣꯏꯅ ꯇꯧ ꯍꯥꯏꯕꯗ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯣ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇ꯭ꯔꯦ ꯅꯈꯣꯏꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯕꯅꯤ ꯆꯝꯅ ꯁꯨꯝ ꯂꯣꯏꯅ ꯇꯤꯟꯅꯕ ꯍꯥꯏꯕꯗꯣ ꯌꯥꯗ꯭ꯔꯕꯅꯤ ꯅꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯆꯥꯅ ꯄꯥꯝꯖꯕ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯔꯕꯗꯤ ꯏꯃꯥꯗ ꯍꯥꯏꯌꯨ ꯏꯃꯥ ꯏꯆꯥꯒꯤꯗꯃꯛꯇ ꯍꯥꯏꯕ ꯆꯠꯀꯦ ꯑꯁ ꯏꯃꯥ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯗꯦꯀꯣ ꯃꯤ ꯕꯦꯝꯃꯅꯁꯨ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯑꯩ ꯇꯟꯁꯨ ꯇꯜꯂꯤ ꯍꯩꯃꯥ ꯏꯆꯥꯒꯤꯁꯤꯗꯤ ꯕꯦꯝꯃꯅ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯔꯦ ꯑꯣ ꯏꯃꯥ ꯋꯥꯈꯜ ꯇꯥꯔꯦ ꯏꯃꯥ ꯈꯪꯉꯦ ꯏꯃꯥ ꯑꯩꯗꯤ ꯕꯦꯝꯃꯅ ꯁꯥꯎꯔꯗꯤ ꯌꯥꯝ ꯀꯤꯖꯩ ꯃꯥꯗꯤ ꯁꯥꯎꯔꯗꯤ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯃꯥꯅ ꯄꯥꯝꯕ ꯑꯗꯨꯗꯅꯦ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯏꯃꯥ ꯑꯗꯨꯅ ꯕꯦꯝꯃꯅ ꯁꯥꯎꯒꯗꯕ ꯊꯕꯛꯇꯤ ꯇꯧꯒꯅꯨꯀꯣ ꯏꯃꯥ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯏꯃꯥ ꯍꯦꯛ ꯑꯩꯅ ꯄꯥꯝꯗꯕ ꯇꯧꯔꯗꯤ ꯏꯃꯥꯗ ꯂꯣꯏꯅ ꯍꯦꯛ ꯇꯥꯏꯅꯗꯣꯏꯅꯤ ꯍꯩꯃꯥ ꯍꯣꯏꯅꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯗꯤ ꯊꯔꯣ ꯃꯆꯥꯒꯤ ꯃꯒꯨꯟ ꯈꯪꯂꯗꯨꯅ ꯃꯆꯥꯕꯨ ꯅꯨꯄꯤ ꯊꯤꯖꯤꯟꯕꯤꯔꯒꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯔꯣ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯒ ꯂꯣꯏꯅꯅ ꯕꯦꯝꯃꯒꯤ ꯃꯌꯨꯝꯗ ꯅꯨꯄꯤ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ ꯇꯥꯗ ꯅꯆꯟꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯆꯗꯦ ꯇꯥꯗꯒꯤ ꯏꯆꯥꯅꯨꯄꯤ ꯕꯦꯝꯃꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯔꯤꯕꯅꯤ ꯇꯥꯗꯅ ꯅꯆꯟꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯀꯅꯨꯀꯣ ꯇꯥꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯃꯊꯟꯇ ꯌꯥꯎꯕꯅꯤꯗ ꯃꯃꯥ ꯅꯧꯅ ꯀꯥꯏꯅꯈꯤꯕꯒ ꯑꯣꯏꯕꯒ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯤꯡꯇ ꯊꯨꯡꯍꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯔꯣꯜ ꯑꯃꯇꯪꯗꯤ ꯍꯪꯖꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯃꯔꯣꯜꯗꯣ ꯍꯥꯏꯖꯔꯛꯑꯒꯦ ꯅꯨꯄꯤ ꯑꯃꯅ ꯍꯣꯏ ꯇꯥꯗꯒꯤ ꯏꯆꯥꯅꯨꯄꯤꯗꯁꯨ ꯍꯪꯕꯤꯌꯨ ꯑꯗꯨꯕꯨ ꯌꯥꯍꯟꯗꯕꯗꯤ ꯇꯧꯕꯤꯒꯅꯨꯀꯣ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯗꯨꯅꯁꯨ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯕ ꯊꯔꯣꯅ ꯃꯥꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯂꯩꯇꯕ ꯏꯆꯥꯅꯤꯗꯣ ꯑꯗ ꯃꯃꯥ ꯑꯩꯅ ꯏꯆꯥꯁꯦ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯦ ꯈꯟꯕꯒꯤ ꯃꯍꯥꯛꯀꯤꯁꯨ ꯃꯊꯧ ꯃꯉꯝꯁꯦ ꯄꯥꯡꯊꯣꯛꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯃꯁꯤꯗ ꯃꯥꯅꯁꯨ ꯁꯨꯝ ꯈꯟꯖꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯥꯗꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯗꯨꯅ ꯑꯩ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ ꯇꯥꯗ ꯍꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤꯁꯨ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯑꯃꯨꯛꯇꯪ ꯍꯪꯖꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯃꯔꯣꯜꯗꯣ ꯍꯥꯏꯖꯔꯛꯑꯒꯦ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯅꯔꯝꯃꯤ ꯕꯦꯝꯃꯗꯤ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯕꯅ ꯊꯣꯏꯕꯤꯒ ꯋꯥ ꯇꯥꯅꯔꯝꯃꯤ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯩꯔꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯃꯗꯨꯒꯤ ꯇꯥꯃꯉꯥꯜꯗꯨꯗꯤ ꯌꯥꯝ ꯁꯤꯡꯖꯥꯅꯤꯅ ꯅꯍꯥꯟ ꯃꯈꯩ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯄꯪꯉꯤ ꯍꯥꯏꯗꯅ ꯁꯤꯖꯤꯟꯅꯈꯤ ꯃꯌꯥꯝꯗꯣ ꯑꯗꯣ ꯃꯥꯗꯤ ꯅꯪ ꯄꯥꯝꯕꯩ ꯑꯣꯏ ꯂꯩꯔꯝꯃꯦꯗꯅ ꯑꯣꯟꯊꯣꯛꯅ ꯂꯥꯛꯆꯈ꯭ꯔꯦꯗ ꯕꯦꯝꯃꯅ ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ ꯑꯩꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯄꯪꯕ ꯅꯨꯄꯥꯗꯨꯗ ꯀꯃꯥꯏꯅ ꯂꯩꯔꯗꯣꯏꯅꯣꯕ ꯑꯩ ꯀꯌꯥꯃꯥꯏ ꯆꯥꯅꯔꯣꯏ ꯇꯜꯂꯦꯕ ꯑꯩꯗꯤ ꯉꯥꯏꯍꯥꯛꯀꯤ ꯆꯨꯝꯅ ꯁꯨꯝ ꯂꯛꯅꯕꯣꯏ ꯀꯔꯤꯕꯣꯏ ꯃꯇꯦꯡ ꯈꯔ ꯄꯥꯡꯍꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯉꯣꯟꯗꯗꯤ ꯂꯩꯕꯗꯤ ꯉꯝꯃꯣꯏꯗ ꯑꯗꯣ ꯅꯪ ꯄꯥꯕꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕꯣ ꯁꯥꯟꯅꯗ꯭ꯔꯤ ꯍꯣꯔꯦꯟ ꯁꯥꯟꯅꯅꯤ ꯈꯪꯉꯦ ꯄꯥꯕꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯍꯪꯉꯛꯑꯅꯤ ꯑꯩ ꯈꯪꯉꯦ ꯑꯗꯨꯗꯤ ꯅꯪ ꯀꯩ ꯈꯨꯝꯒꯦ ꯈꯜꯂꯤꯕ ꯑꯗꯨꯝ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯒꯗ꯭ꯔꯣ
ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩ ꯉꯝꯃꯣꯏ ꯃꯗꯨꯒꯤ ꯑꯄꯪꯗꯨꯗ ꯂꯩꯕꯒꯅꯦ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩ ꯑꯣꯏꯔꯁꯨ ꯇꯟꯅꯤꯗ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ ꯑꯗꯨ ꯌꯥꯝ ꯄꯪꯕꯗꯨꯕꯨ ꯑꯗꯣ ꯄꯪꯕꯩꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯂꯩꯗꯣꯏꯅꯤꯍꯦ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯗꯥꯏꯅꯦ ꯃꯥꯗꯤ ꯑꯗꯨꯅ ꯋꯥꯗꯤ ꯋꯥꯔꯣꯏꯗꯣꯏꯅꯦ ꯑꯁ ꯌꯥꯝ ꯍꯩꯅꯗꯦꯍꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯩꯀꯣ ꯄꯦꯜꯂꯕꯅꯤ ꯀꯔꯤꯅꯨꯡꯒꯤ ꯊꯕꯛ ꯁꯤꯖꯤꯟꯅꯔꯨꯕꯅꯣ ꯍꯦꯛ ꯌꯧꯏꯍꯦ ꯑꯁꯦꯡꯕ ꯍꯣꯏ ꯏꯕꯦꯝꯃ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯣ ꯀꯥꯟꯅꯗꯦ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯄꯣꯠꯇꯨꯝ ꯂꯩꯁꯤꯟꯕ ꯍꯧꯁꯦ ꯑꯁ ꯑꯝꯇ ꯈꯜꯂꯛꯈꯤꯅꯨꯀꯣ ꯇꯥꯟ ꯆꯥꯗꯅ ꯃꯦꯂꯩ ꯌꯥꯝ ꯂꯥꯡꯒꯅꯨ ꯑꯩꯅ ꯁꯣꯝꯗ ꯃꯊꯥ ꯁꯥꯔꯤꯀꯥꯟꯁꯤꯗꯕ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯌꯨꯝ ꯄꯥꯟꯒꯗꯧꯔꯤꯕꯅꯤ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯄꯒꯤꯅꯤ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯗꯨꯒꯤ ꯇꯥꯃꯉꯥꯟꯗꯣ ꯑꯩ ꯍꯩꯅꯗꯦꯕ ꯍꯩꯅꯗ꯭ꯔꯒ ꯀꯔꯤꯒꯤ ꯅꯪꯗꯤ ꯃꯉꯣꯟꯗ ꯊꯕꯛ ꯃꯌꯥꯝ ꯇꯧꯍꯜꯂꯤꯕ ꯏꯕꯦꯝꯃ ꯊꯕꯛ ꯁꯤꯖꯤꯟꯅꯔꯝꯗꯥꯏꯗꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯕꯨ ꯀꯥꯏꯍꯧꯔꯝꯃꯤꯅꯣ ꯏꯕꯦꯝꯃ ꯏꯁ ꯌꯥꯝ ꯍꯩꯕꯒ ꯁꯥꯏꯌꯦ ꯇꯥꯅꯤꯡꯗꯦꯍꯦ ꯅꯪꯗꯤ ꯑꯝꯇ ꯌꯥꯎꯗꯗꯧꯅ ꯑꯩ ꯈꯛꯇꯔꯣ ꯇꯧꯔꯤꯗꯨꯕꯣ ꯅꯪꯗꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯣ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇꯗ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯔꯦ ꯍꯣꯏ ꯏꯕꯦꯝꯃ ꯌꯥꯔꯦ ꯁꯤꯗ ꯏꯕꯥꯅꯤ ꯃꯔꯤ ꯌꯦꯠꯅꯔꯒ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯌꯥꯔꯦ ꯇꯣ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ ꯃꯌꯨꯝ ꯍꯥꯏꯔ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯅꯅꯦꯝꯄꯣꯛ ꯍꯥꯏꯔ ꯀꯩꯊꯦꯜ ꯀꯥꯈ꯭ꯔꯅꯤ ꯅꯪꯒ ꯅꯪꯒꯤ ꯅꯨꯄꯥꯗꯨ ꯈꯛꯇꯒ ꯂꯩꯍꯧꯗꯣꯏꯅꯤ ꯅꯪꯅ ꯃꯉꯣꯟꯗ ꯊꯕꯛ ꯑꯗꯨꯝ ꯇꯧꯍꯠꯂꯁꯨ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯁꯦ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯔꯕꯅꯤ ꯈꯪꯉꯕꯣ ꯐꯅꯤ ꯌꯥꯝꯅ ꯐꯅꯤ ꯑꯩ ꯍꯥꯏꯁꯤꯅꯤ ꯌꯥꯔꯦꯍꯦ ꯈꯔ ꯁꯥꯎꯖꯤꯟꯅꯔꯗꯤ ꯄꯛꯇ꯭ꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯅꯪꯅ ꯄꯥꯕꯗ ꯌꯥꯔꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯁꯨꯅꯦ ꯑꯩ ꯍꯥꯏꯕꯤꯒꯦ ꯂꯥꯛꯑꯣ ꯏꯁ ꯍꯩꯔꯦꯗ ꯑꯣꯟꯊꯣꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯍꯥꯏꯕꯒ ꯑꯃꯠꯇ ꯍꯦꯛ ꯌꯥꯗ꯭ꯔꯕꯣ ꯍꯥꯏꯁꯦ ꯅꯪꯅ ꯌꯥꯗ꯭ꯔꯁꯨꯅꯦ ꯑꯩꯗꯤ ꯍꯥꯏꯅꯤꯌꯦ ꯅꯪ ꯈꯠꯅꯕ ꯌꯥꯝ ꯍꯧꯖꯅꯨꯀꯣ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ ꯅꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯆꯅꯤ ꯉꯁꯤ ꯍꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯈꯪꯖꯔꯦ ꯑꯩ ꯂꯥꯛꯇ ꯂꯥꯛꯎꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯕꯦꯝꯃꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯍꯜꯂꯛꯂꯝꯃꯤ ꯊꯣꯏꯕꯤꯅ ꯕꯦꯝꯃꯒꯤ ꯃꯄꯥ ꯄꯣꯌꯥꯏꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯔꯦ ꯍꯥꯏꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯅꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯅꯨꯄꯤ ꯊꯤꯟꯕ ꯃꯇꯝꯅꯤ ꯃꯌꯥꯝ ꯑꯗꯨ ꯅꯨꯄꯤ ꯊꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯅꯔꯛꯂꯝꯃꯤ ꯊꯣꯏꯕꯤꯗꯤ ꯃꯍꯥꯛꯀ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯤꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯝꯕꯤ ꯑꯃꯗ ꯆꯠꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ ꯕꯦꯝꯃ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯕ ꯐꯪꯉꯔꯣꯏꯀꯣ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ ꯑꯩꯗꯤ ꯅꯪ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯏꯊꯟꯇ ꯂꯩꯍꯧꯔꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯅꯤ ꯊꯣꯏꯕꯤ ꯑꯩꯁꯨ ꯅꯪꯕꯨ ꯀꯃꯥꯏꯅ ꯀꯥꯎꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯥꯅꯗꯅ ꯂꯩꯔꯛꯂꯒ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯗ ꯂꯩꯍꯧꯔꯒ ꯑꯩ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯑꯃꯔꯣꯝꯗ ꯅꯨꯡꯉꯥꯏꯔꯕꯁꯨ ꯑꯃꯔꯣꯝꯗ ꯀꯔꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯉꯁꯤꯗꯒꯤꯗꯤ ꯂꯣꯏꯅ ꯂꯥꯞꯅꯔꯅꯤꯀꯣ ꯕꯦꯝꯃ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯀꯅꯤꯌꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯅꯧꯕ ꯑꯃ ꯍꯧꯔꯒꯗꯕꯅꯤ ngasi nang hena nungai punsi haibodo oiragadabane aduna ngasidagi awaba nungaitaba amata khanba yade ko yumsigi miyoi singbo seba ningtina tawraga nungaina leminagadabane aina haise kahba yade ko ai kauroi phare nungaina lehorako ai chalukhige asumna mayamada amamamta oina changlaktuna magi hainingba thamoigi oiba wa kaya ama hairami mayam ada chanakrabagi tungda mangal ikaina bemagi manakta changba ngamdana thong mapanda leptuna leiriba adu bemana uraduna kauruklami ta mangal kaidawri ada leptuna leirabade kaisu tawdana nangna chairakadra khaliba aidi kaigi chaidoiba chairoye aibu yamna chaiganbrane ta mangalda adugi natida aida sum ikaiba lao ta mangal ima uraga phajade ta mangana thongsinda leplaga leibado bemana asumna haibadagi mangalada changlaklami ta mangal aigi ngasigi mikupsa asumna oirakani thajarude adubu ngasidi thajadaba mikup asina awaiba haibada oirare aishune adu bema
ꯑꯩꯗꯤ ꯉꯁꯤꯁꯦ ꯑꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅꯅꯦ ꯃꯥꯅ ꯁꯤꯜꯂꯤꯅꯤ ꯑꯩꯗꯤ ꯌꯥꯖꯗꯕꯅꯤ ꯏꯃꯥꯅ ꯂꯣꯏꯅ ꯁꯤꯜꯂꯤꯅꯤ ꯑꯦ ꯑꯁꯦꯡꯕꯒꯤꯔꯅꯦ ꯇꯥꯃꯉꯥ ꯑꯩꯕꯨ ꯁꯨꯛꯈꯟ ꯍꯦꯛ ꯈꯟꯗꯕ꯭ꯔꯥꯅꯦ ꯑꯣ ꯑꯗꯨꯗꯤ ꯑꯩꯁꯦ ꯏꯃꯥꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯁꯤꯜꯂꯛꯄ ꯑꯣꯏꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯕ ꯉꯝꯃꯔꯣꯏꯕ ꯉꯥꯏꯈꯣ ꯀꯩꯒꯤ ꯆꯠꯇꯣꯏꯅꯣ ꯆꯠꯄ ꯌꯥꯔꯣꯏ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯅꯪ ꯑꯗꯨꯝ ꯂꯩꯌꯨ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅꯃꯛ ꯌꯥꯈꯤ ꯅꯪꯅ ꯁꯥꯎꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯌꯦꯕ ꯅꯪ ꯆꯠꯈꯤꯅꯨꯀꯣ ꯑꯁꯦꯡꯕ꯭ꯔꯅꯦ ꯁꯦꯡꯉꯕꯣ ꯊꯥꯖꯗ ꯃꯥꯜꯂꯦ ꯊꯥꯖꯗ꯭ꯔꯒ ꯑꯩ ꯅꯪꯅ ꯊꯥꯖꯅꯕ ꯀꯔꯤ ꯇꯧꯒꯦ ꯑꯩ ꯇꯧꯒꯦ ꯍꯦꯛꯇ ꯍꯧꯖꯤꯛꯃꯛ ꯃꯉꯥꯜꯒꯤ ꯏꯆꯝ ꯆꯝꯖꯕ ꯏꯄꯪ ꯄꯪꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯕꯦꯝꯃ ꯃꯉꯥꯜꯕꯨ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯦ ꯌꯥꯔꯦ ꯃꯈꯣꯏ ꯇꯥꯗꯁꯤꯃ ꯃꯉꯥꯜ ꯕꯦꯝꯃꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯄꯨꯡꯄꯪ ꯄꯪꯊꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯣꯏꯕꯤ ꯃꯍꯥꯛꯀꯤ ꯃꯇꯥ ꯕꯦꯝꯃ ꯂꯩꯇ꯭ꯔꯕꯗ ꯃꯍꯥꯛ ꯃꯊꯟꯇ ꯉꯥꯏꯍꯧꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯆꯤ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯣꯏꯕꯤ ꯂꯝꯄꯥꯛ ꯃꯆꯤꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯕꯣꯌꯥꯏꯅ ꯎꯔꯝꯃꯤ ꯍꯩꯃꯥ ꯑꯗꯒꯤ ꯁꯤꯕꯨ ꯏꯆꯥ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯅꯦ ꯃꯥꯜꯂꯤꯗ ꯑꯩꯕꯨ ꯑꯃꯨꯛꯇ ꯆꯪꯂꯒ ꯌꯦꯡꯂꯨꯒꯦꯗ ꯃꯥꯅꯤꯗ ꯍꯥꯏ ꯏꯕꯦꯝꯃ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯀꯩꯗꯧꯔꯦ ꯏꯆꯥꯗꯤ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯁꯤꯗ ꯎꯪꯗꯨꯅ ꯐꯝꯂꯝꯂꯤꯕ ꯑꯁꯤꯗꯤ ꯕꯥꯕꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯩ ꯍꯥꯏ ꯀꯩꯁꯨ ꯇꯧꯗꯕ ꯌꯥꯕ꯭ꯔꯅꯦ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤꯕꯁꯦ ꯏꯄꯥꯅ ꯎꯕ ꯐꯪꯉꯤꯅꯦ ꯏꯄꯥꯗ ꯍꯥꯏꯌꯨꯅꯦ ꯁꯤ ꯏꯄꯥꯗ ꯅꯪꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯣ ꯏꯄꯥꯗ ꯁꯦꯡꯅ ꯍꯦꯛꯇ ꯇꯝꯃꯨꯁꯦ ꯕꯥꯕꯥ ꯕꯦꯝꯃꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯃꯥꯗꯣ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯩꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯅꯠꯇꯦ ꯅꯪꯕꯨ ꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤꯔꯣ ꯏꯄꯥꯒ ꯑꯁꯦꯡꯕꯩꯔꯣ ꯄꯥꯕ ꯑꯍꯣꯏ ꯆꯠꯁꯦ ꯌꯥꯏꯌꯦ ꯄꯥꯕ ꯆꯠꯁꯦ ꯆꯠꯁꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯆꯠꯁꯦ ꯄꯥꯕ ꯑꯩ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯍꯥꯏ ꯌꯦꯡꯉꯨ ꯍꯩ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯉꯁꯤꯗꯤ ꯊꯦꯡꯁꯨ ꯊꯦꯡꯂꯦ ꯑꯗꯨꯅ ꯍꯌꯦꯡꯗꯣ ꯑꯌꯨꯛ ꯉꯟꯇꯥꯅ ꯏꯄꯥꯒ ꯄꯨꯟꯅ ꯆꯠꯂꯁꯤ ꯌꯥꯔꯕ꯭ꯔꯥ ꯍꯣꯏ ꯌꯥꯏꯌꯦ ꯄꯥꯕ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯌꯨꯝꯗ ꯆꯪꯉꯨꯀꯣ ꯍꯌꯦꯡ ꯉꯟꯅ ꯏꯄꯥꯒ ꯊꯦꯡꯅꯔꯁꯤ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯊꯣꯏꯕꯤ ꯃꯌꯨꯝꯗ ꯍꯔꯥꯎ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯕꯣꯌꯥꯏꯒꯤ ꯃꯅꯥꯛꯇ ꯀꯔꯤꯅꯣ ꯕꯦꯝꯃꯅ ꯄꯥꯝꯖꯕ ꯄꯣꯠ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯄꯥꯕꯥ ꯍꯣ ꯄꯥꯕꯥ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ꯭ꯔꯣ ꯑꯩ ꯂꯥꯛꯑꯦ ꯄꯥꯕꯥ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯏꯁ ꯑꯣꯟꯊꯣꯛꯅ ꯉꯟꯃꯟꯗ꯭ꯔ ꯏꯆꯥꯁꯤꯗꯤ ꯄꯥꯕꯥ ꯉꯟꯕ ꯉꯟꯗꯕ ꯈꯪꯗꯦ ꯑꯩ ꯆꯠꯅꯤꯡꯃꯟꯗꯅ ꯑꯍꯤꯡꯒꯁꯦ ꯑꯃꯠꯇ ꯇꯨꯝꯕ ꯌꯥꯗꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯄꯥꯕꯥ ꯍꯣꯏ ꯂꯥꯛꯑꯣ ꯆꯠꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯕꯣꯌꯥꯏ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯕꯦꯝꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯕꯦꯝꯃ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯃꯣꯔꯣꯛ ꯈꯔ ꯐꯧꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯝꯃ ꯎꯕ ꯃꯇꯝꯗ ꯊꯣꯏꯕꯤ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯕꯦꯝꯃ ꯑꯩ ꯂꯥꯛꯏꯌꯦ ꯕꯦꯝꯃ ꯕꯦꯝꯃꯗꯨ ꯉꯛꯅ ꯍꯩꯃꯥ ꯊꯣꯏꯕꯤ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯅꯕꯅꯤꯅ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕꯒꯤ ꯇꯨꯡꯗ ꯎꯕꯒ ꯑꯣꯏꯔꯦ ꯃꯄꯨꯛ ꯄꯦꯟꯅ ꯀꯞꯃꯤꯟꯅꯔꯝꯃꯤ ꯍꯥꯏ ꯌꯥꯔꯦ ꯇꯣꯛꯑꯣꯅꯦ ꯅꯈꯣꯏꯕꯣ ꯀꯔꯤ ꯃꯇꯧꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤꯕꯣ ꯕꯦꯝꯃꯅ ꯄꯥꯕꯥ ꯂꯥꯛꯀꯅꯤꯁꯨ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ ꯐꯗꯦꯛꯇ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯄꯥꯕ ꯆꯪꯉꯣ ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯆꯥꯛꯀ ꯆꯥꯔꯒ ꯍꯟꯈꯤꯗꯧꯅꯤꯀꯣ ꯍꯣꯏ ꯌꯥꯏꯌꯦ ꯑꯩꯗꯤ ꯏꯕꯦꯝꯃ ꯅꯅꯦꯝꯗꯤ ꯂꯩꯇꯕ꯭ꯔꯥ ꯂꯩꯇꯤꯌꯦ ꯄꯥꯕ ꯍꯧꯖꯤꯛꯇ ꯀꯩꯊꯦꯜ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤꯌꯦ ꯏꯃꯥꯗꯤ ꯉꯟꯅ ꯀꯩꯊꯦꯜ ꯀꯥꯏꯌꯦ ꯄꯥꯕ ꯑꯣ ꯏꯕꯨꯡꯉꯣꯗꯤ ꯃꯥꯕꯨꯗꯤ ꯂꯩꯔꯝꯒꯅꯤꯌꯦ ꯄꯥꯕ ꯃꯅꯤꯡꯂꯣꯝꯗ ꯀꯔꯤꯅꯣ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯍꯧꯕꯅꯦ ꯑꯩ ꯀꯧꯒꯦ ꯄꯥꯕ ꯌꯥꯅꯤ ꯅꯈꯣꯏ ꯏꯃꯥꯗꯨꯁꯨ ꯂꯩꯔꯕꯗꯤ ꯐꯒꯗꯕꯅꯤꯅꯦꯁꯦ ꯊꯣꯏꯕꯤꯅ ꯕꯦꯝꯃ ꯑꯩꯗꯤ ꯉꯁꯤꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯀꯅꯤ ꯈꯟꯕꯗꯅꯦ ꯍꯔꯥꯎꯕꯅ ꯏꯁꯥꯁꯦ ꯉꯔꯥꯡ ꯑꯍꯤꯡꯒꯁꯦ ꯇꯨꯝꯕꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯍꯥꯏꯕ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯖꯔꯣꯀꯣ ꯑꯩ ꯉꯥꯏꯍꯥꯛ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯌꯦꯡꯒꯦ ꯕꯦꯝꯃꯅ ꯃꯉꯥꯜꯕꯨ ꯀꯧꯔꯒ ꯃꯄꯥꯒ ꯊꯦꯡꯅꯍꯜꯂꯝꯃꯤ ꯃꯉꯥꯜꯅ ꯃꯄꯥꯗ ꯈꯣꯏꯔꯝꯃꯤ ꯄꯥꯕ ꯌꯥꯔꯦ ꯏꯕꯨꯡ ꯍꯧꯒꯠꯂꯣ ꯄꯥꯕ ꯉꯁꯤꯗꯤ ꯆꯥꯛꯀ ꯆꯥꯔꯒ ꯍꯟꯈꯣꯀꯣ ꯑꯩ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯔꯛꯀꯦꯕ ꯄꯥꯕ ꯅꯪꯕꯨ ꯉꯥ ꯐꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ ꯄꯥꯕꯥ ꯇꯥ ꯃꯉꯥꯜꯗꯤ ꯉꯥ ꯐꯥꯕ ꯌꯥꯝꯅ ꯍꯩꯕꯅꯦ ꯑꯩꯁꯨ ꯈꯪꯉꯤ ꯄꯥꯕ ꯃꯉꯥꯜ ꯏꯀꯥꯏꯅ ꯑꯁ ꯊꯣꯏꯕꯤ ꯅꯪꯁꯤꯗꯤꯕ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯣ ꯍꯔꯥꯎ ꯃꯉꯥꯜꯅ ꯉꯥ ꯐꯥꯕ ꯑꯗꯨ ꯌꯦꯡꯂꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯔꯨꯞ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯅ ꯀꯟꯃꯟꯈꯤꯕꯅ ꯊꯣꯏꯕꯤ ꯃꯍꯥꯛꯁꯨ
ꯕꯦꯃꯒ ꯎꯅꯗꯕ ꯃꯇꯝ ꯈꯔꯗ ꯀꯛꯉꯥꯎꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯕ ꯕꯣꯌꯥꯏꯅ ꯎꯅꯍꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯈꯤꯕ ꯃꯤꯁꯛ ꯑꯃꯅ ꯂꯥꯞꯅ ꯂꯩꯈꯤꯕꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ, ꯃꯅꯥꯛꯇꯗ ꯆꯠꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯣꯏꯕꯤꯁꯨ ꯕꯦꯃꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯋꯥꯈꯜ ꯄꯣꯊꯥꯖꯔꯝꯃꯤ ꯑꯃꯗꯤ ꯃꯌꯨꯝ ꯄꯥꯜꯂꯕꯁꯨ ꯕꯦꯃ ꯃꯄꯥꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯔꯨꯞ ꯊꯣꯏꯕꯤꯗꯕꯨ ꯍꯥꯟꯅ ꯊꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯕꯦꯃꯁꯨ ꯃꯌꯨꯝ ꯅꯤꯡꯊꯤꯖꯅ ꯄꯥꯟꯗꯨꯅ ꯌꯨꯝ ꯀꯣꯏꯗꯨꯅ ꯍꯥꯟꯅ ꯂꯩꯁꯥꯔꯤꯉꯩꯗ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯈꯤꯔꯝꯃꯤ꯫